ngasi gi video asidi class 10 amadi 12 thaga tawriba ichini now brother sister singi khallaga semja video ni midyeng taminasi hauji oiriba phibam asina chhatra oiriba singi punsidadi aduki matik mangjaba haibadu oire adubu academic career mangba yadabanina exam thare adubu mahaidi mapung phana tamkhidabana chhatra singi punsidadi men khatba ngamnaroidaba achauba mangjaba mo oi hauragani Good morning, sir. Pham. Thank you, sir. Se. Nó khang ba ir se. Se. Your no iro number ke inam. Question. Inaro. Iban nang hore ko. Iune idone manga lay do kaino iragane ma phangdi chiko idadi ma phangdabani iyo mang lay nuko ihau matam laitrabani ko matam loga ko inang hongdana ko iyo kaidorogene nang bu irone manga lay do kaidorogene isalo manga lay gan jara isalo ko pung lay trabani sa matam lay trabani ko manga lay ihauda bali sak pani ko sa isalo ay matam yadre no si lok salage ko matam lay te nang kamay tawre Oza ichi silere. Yes, handak siya angang amta inadrin tau exam. Jaga tau di ba idre tau jangan ai. Nanya oi mahal le angang tau si. Iram madi aina ma sikar biam la angang oi mahal le tau dis. Ash. Kari tau si. Ash. Kain sih deh. Oh, lebaki irang china. Mamal yamna miyoi bagi punsi. Manghan bagi matakta. Generation amagi mahiroi singbasu. Manghan laba. Masidi maning halaba sama saibadu. Mayek siangle. Oh, lan sina angang sing loi manghan le ni. Losilakpada ngasigi video sigi feedback comment box da thambiramnaba nolokna ningsingjari. Aroibada mayam pungnamakpu amukka hana khurumjari.